Andhra Pradesh ke YSR Karapa district COVID-19 laichet na hongna na sandorakre. Laina asina maram oiraga mi ani Leikhidre haide. NDTV ki report amana hai haukiba numit kharani asida miyoi kaya hospital da laihau hauraga pukhalakpadagi test tawrubada miyoi nipan COVID-19 positive oiramba thenglakhibane. Madugi manungda miyoi anina laikanaba ngamdana Leikhidabane. Leikhidraba ani adugi manungda amade Karapa district ke Rajampet area dagine. Mahak laihau haubaga loinana lok ka hena khubadagi Bellargi Christian Medical College ta pukhalakibane. Adum oinamak masagi chahi yankhani shuraba nupa adu laikanaba ngamdana Leikhidabane. Leikhidraba atopa miyoi amaduna Karapadagi masagi chahi nifuga humdoi shuraba miyoi ne. Mahak masag ngamlaktabadagi Government General Hospital da pukhalakibane. Test tawrubada mahaksu COVID-19 positive oiramba thengnabaga loinana COVID-19 intensive care unit ta leramlaba matung laikanaba ngamdana Leikhidabane. Hauzik Karapa Medical College ta medical tamliba mahairoi amasu COVID-19 positive oiramba thengnabadagi hauzik home isolation da thamduna laying chathaba hokre haidi. Oirakliba fibam adugi yenglaga Health Department na Special Rapid Response Team sing deploy tawduna sample nimfu rom khongwatkre. Madugi manungda sample taraga nipande negative oiramba thengnaki aduga lemhoriba sing adugi result ngainade. Ningsing mayabate COVID-19 gi ahanba web ta chawrakna kumja lising ani kungi January dagi kumja lising ani kunmathoi gi February fawbada leibak asida laina asina maram oiraga mi lakh amaga lising yankhai manga rom Leikhidabani aduga kumja lising ani kunmathoi gi March dagi chahi adumakki June tha fawbada lakhiba second web tana mi lakh ani hena Leikhidabani. Apunbo ine yanglakpada ahanba amasung ani shuba COVID-19 gi webta laina asina maram oiraga leibak asida kumja lising ani kunmathoi fawbada mi lakh mari hena Leikhidabane. Nahongnana oirakliba fibam asida leibak asigi oina amade state asigi oina kari karam khongthangsing lokhotpa yabagi haibagi matangda akhang ahisingna khanaduna matam chana cheksin thorang lokhot hobagi achoba tangai fadaba ama leide. Laina asi state asida yoroktrabasu mangjawnana cheksin thorang lokhotpagi tangai fadabadi adumak leidi haina paw asina makha tari.